E-PAO tabiriba khudimako Khwairamband Susmitana ayuki pau pizari ahanbida khwairamband headline. Houkhre Imphal tamna lakpa winger ama cookie singna hijack tawraga passenger sing Moscow chafurom da puraga chakre hari. NRC Pangthokpa Census Pangthokpa Yaroi Haina Khwairamband Keithelda Erang Houkhre taramari soklei. Houkhre district ki sana Keithelda thariba poppy sing kangpopi police na yanthana bachangsilubida chawna munakre hari. Pau sanona pijari. Illegal immigrants sing state asida changlakpa thingnaba thabak paikhalamlaga Erang na lepkhiba adu amuk makhatan jathanaba hotnaragani haina home minister na phongdorakli. State asida yumthangnari balebak singdagi ain kana illegal immigrant kaya changsilakpa thingnaba central lenga ki pautak matung ina thabak paikhatpa horamlaga English ni kolhomdagi me ahomdagi thoklakhiba kanglup ki Erang na maram oiraga lepkhiba adu amuk makhatana jathanaba thorang tawragani haina Home gi Toudribaphaoba Minister Govindas Konthozamna ngasi Assembly da phongdokre. Nakal amarom da ngasi Chief Minister Keithelda State asida Census amasung Special Intensive Revision SIR matam khara chonthanaba ECI ga pau phaunare haina House thamkhre. Ngasi Assembly gi humni chanban numit ki ayuki session da finance ki thausu puriba Chief Minister Keithelda Manipulenga ki tongan ba department taramari gi voting for demand grant 2026-27 gi demand pass tawnaba khanane ba nainana ba pukhalaki ba amada opposition MLA K Mega Chandrana police workers amasong art and culture gi demand sing cut motion pukhalaki ba adubu withdraw tawnaba amasong demand sing adu pass tawnaba Chief Minister amasong Home Minister na wahong kaya thamki ba lunana MLA Mega Chandrana pukhalaki ba wahang singi pakhunda Minister Govindas Konthozamna haikibada English ngani kolhomdagi me ahumdagi thoklaki ba Erang na maram oiraga police Army degi lut tawkhiba khulai ayamba recover tawrei punna nongmai lising tare ka chamri kunthra tare lut tawkhibagi manungda khulai lising taruk lomdi fagale center gi instruction matung ina security force na makhata na operation chataduna walaw riba lut tawkhiba khulai sing fagana ba ain kaina sel khaiba amasung apan ba piba sing fagana ba honari police modernization gi thabak tasu leptana chathari Manipur Police ki masagi oiba manual amasu semnaba thorang tawre hauzik chanariba police manual asidia Assam police manual ni haina su phongdokhi Houkhre district ki sana Keithelda thariba poppy sing kangpopi police na yanthana ba chalubada chawna mungna khrei state asigi maru oina chingi district sing da paksana poppy thariba sing security force na manghanta hanaba honabada territorial dispute na maram oiraga chai naba kaya thokpana khumang chawsin bangamdre hairiba thodok sing asigi manung chana ngasi su Houkhre district ki sana Keithelda gi chingthakta paksana thariba poppy pambi sing kangpokpi police ki team na changsinuna yanthatna bo honabada mafam adugi khunja singna district boundary lansina changlak poppy yanthatpe yaroi haina police amasung kuki khunja singi marakta chawna mukna bathokre poppy thariba farm adumakta da police amasung kuki khunja singi marakta mukna ba aduna maram oiraga poppy pambi sing yanthana bo honabada apan bathokre thodo aduga mari lenana social media da thagalakhiba video footage amada poppy yanthatpada chaliba kangpopi police ki personnel amana phondokhibada makhoina poppy yanthana bo honabada sanagi thegi khunja singna athingba pire masigi matangda sarkar gi mari lenaba authority ki maikedi chap ba ama haibiro police na poppy pambi yanthana ba honari basida support tawribra natraga khunja singna athingba piba asida support tawribra karigumba police na chathariba drive asi lepo hairabati ekhoi mafam asidagi handokhrage haina pendaba wafam kaya phongdorakli AR na wafong naga village sa saba bunker sing thugai khrei khunja singamuk na khrei Kuki Kulai Pipe Singna Kangpopi District ki Hausong Subdivision Headquarter ki Manung Chanba Wafong Naga Khulda Toine attack Tobagi Thawong Sing Chatharakpa Sing Thengnana ba haiduna village guard singna Saba bunker sing asi AR gi team amana laklaga thugai khrei bunker adubu thugaina bohona bada khunja singa akanma mongda mungdakhi adubu AR na namduna bunker adu thugai badanatana Naga volunteer kharasu fadana pukre hari thodo aduga mari lenana joint Tribe Students Association of Thadorok Pachirolamana Haribana Naga Singi Makedegi ngasi phawba security force yauna kanagumba amatada nongmai kapagi thodok lekhide adubu AR na matam chupada luza daba thawong kaya chathai ngarang numidang pung 13 rom tabada su Assam Rifles ki kamuna khul aduda nongmai round kaya kapsinduna ka henba thodong kaya su chathaki AR na kuki area da sariba bunker singdi karimatak yekhai thugai ba toba leite kuki militant singna volunteer na saduna afaba makhalgi khulai sing paiduna wafong area da phongna lambi sorok ta chapada AR na karimata taude mamang da su khul asida saba volunteer gi bunker AR na thugai ba lekhrei naga singi maike degi
Santi Thamno Honorabasu AR gi Maikedegi, Ngai Hak Laitana Kunja Singh da target Tawagi Tawong Sing Chathai Haina Pena Fondorakli. NRC Pangthokpa Census Pangthokpa Yaroi Haina Khwairamband Keithelda Erang Houkhre Taramari Soklei. State asida ain kan changsilakli ba mitop sing asi NRC Pangthoktuna Khandoktuna Census Pangthokpa Yaroi Haina ngasi Khwairamband Keithelda Just and Fair Delimitation JFT ki thomi sing yauna maikai kaya digi lakpa miyam amadi Khwairamband ima singna Erang Houkhre Erang adu laksina bahona bada security force ki maike digi smoke bomb amasung mock bomb ka pada miyoi taramari hena asokapan nanglei amaromda tagyal dalai ba State Academy of Training su solon sinduna khungjang singkhrei ngasi Khwairamband Keithelda JFT ki thomi sing yauna jathaki ba khungjang aduda protesters singna NRC pangthoktuna mitop Toudribaphaoba April amadagi hogodori ba census ati pangthokpa yaroi hojik jathari ba assembly mifam asina masigi chap chawa ware ama lawgadabani haiba kholau kaya lauduna protest rally adu chanabo honaki hairi Ozanupi ama kidnap tawkhrai ngasi nungthel Imphal gi Dilalend leba Manipur Creative School gi Ozanupi ama ngoba machugi registration number yaudaba I-20 car ama dalakpa mi kharana kidnap tawkhre hari press na phangba pawgi matung inadi sakhangdaba singna faduna pukhre hariba oja aduki maming Begum Farigana kawi school gi founder na phongdorpagi matung inadi Begum Farigana asi mahaki mapureba mazivuna faduna pukhibani mahaki mapureba asi yaripok changam dabi degini mahaksu atopa school amada oja oibani makhoi anina hojik khainar ga lebani hari Chief Minister da memorandum pisingkhrei Manipur lenga ke luchingba Wai Khemchan Chief Minister bu Valley and Hill Labor Union Group Manipur na yafa paujal pirapagalunana Manipur Building and Construction Worker Welfare Board ta 2023 ge September 5 phawgi manungda 2022 gi education benefit kidamak apply tawkhraba workers singi machamasu singi pifam thokpa kana basing hauji phawa pithoktuna leribasi chahi asigi chatliba March tha phawgi manungda pithokpinaba union gi maikedegi memorandum ama pisingkhrei hairiba bom sing asi thabak ta onthok piraknaba Chief Minister amadi mari lenaba singda union gi maikedegi puning chingsilakli BJP gi core committee gi mifam CM na luchingduna pangthokhrei BJP gi core committee gi mifam ama ngasi CM gi secretary ta pangthokhrei mifam aduda Chief Minister Wai Khemchan BJP Manipur Pradesh ki President A Sarda Devi Home Minister Govindas Konthozam MLA Singh Habadi Thongam Bisorjit Dinganglung Gangmaina chingba adai BJP MLA kayasu saruyaki hari Amaromda Chief Minister Wai Khemchan na Punjab National Bank gi CEO amadi Managing Director Ashok Chandra ngasi Imphal da unakhrei unaba aduda Chief Minister Wai Khemchan na bank asida lamdam asigi khungang singna araiba amadi apikpa sendoida loan gi khudong chaba piduna kanaba phanghaliba amadi sentok lambi kaya piriba adugidamakta thagatpasu phongdokhi hairi aroibada maroiba paw amka ne pizari Ukhrildagi Imphal tamna lakpa winger ama cookie singna hijack tawraga passenger sing Moscow Chafuram da puraga chakre hari NRC Pangthokpa Census Pangthokpa Yaroi Haina Khwairamband Keithelda Erang Houkhre taramari soklei Ukhrul district ki sana kaite khulda thariba popi sing kang popi police na yanthana changsilubida chawna munakhrei matang asida loyalam E-PAO na ayuki pau piba loizari tabiri bakudi mapo amuka hana khurujari